Hallelujah, Oja. Happy, happy. Thabukti yamna chilangmani Oja ado. Hoi. Disturb ti oire. Oide, happy, very to. Ado aigi haksang se nabase aina Guwahati de leiringi kanda Oja ji yam try tawjaramane. Adubu pauju paunaba phangdre aduga ai WhatsApp ta jo message amna thagibane Oja da so. Adu paunaba phangdre Guwahati de gi yumda mu lae. Tha amaje hidak saraga yengesi adudagidi chemo kakpani ana ije cancer tumor do hoi liver da cancer ge tumor oina adugi chemo kakpadamane haibadagi yumda mu tha amuki oina tholaaga leire aduga asi 10 nimuk leiraga amuk sangani ado aino jaga tawraga partna jamtang tawbiba pamba hoi soda haijage ado jaga asangbase phangdabisida adubu di sorna sanbidna jaga pau sumaina phaunadana unabase yamna thagalle sorbusu yamna nungai thamoidasu hoi base khudakta hek phagadabage wakhal phawda jo adumna khanba phawi hoi da sorna soidana fahanbigani segi thorangni khanbiwaja Oja se Jesu Christ thajaba isaklo Oi hana Christian oiraga matam khara mu backslide tawraga leiruraba adudagi hauji amu hantakse amu aina ishwarda confess tawre haraga ishwarda mai unjal haraga aduga isi pungning honge haraga ishwarga aningbada chatlage hana mu mai olakraba sam thagachai Oja ishwarbu Ojana mamangda backslide chatluba haibdo hoi ishwarna su yabibagi maramdi Ojana mapung phana ishwarda lakchabado pami ko ja hoi koina mapung phana ishwargi thogal tawjaba ishwarda lakchaba aduga Ojagi anabasu soidana phagani Jesu Christa mahaki hujal mahakna loibiki bathabak-siga asuk yamna pangal kanba aduga madi ahingba ekhoiga loinaba ishwarni Oja sembirakpa ngaliba numit setliba nungsit ase taibang panbada lengli paliba se ibungo mahakki hujal-nani mahakki wahina oirakpa ngaktani samse kaba aduna Ojagi anaba soidana phabasu isanu ishwargi wahinasu hairibani Oja ꯑꯩꯈꯣꯏꯅ ꯄꯥꯞ ꯂꯣꯝꯗ ꯑꯩꯈꯣꯏ ꯁꯤꯔꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯔꯣꯝꯗ ꯍꯤꯡꯅꯕ ꯎꯊꯛꯇ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯗ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯕꯤꯈꯤ ꯃꯍꯥꯛꯀꯤ ꯆꯩꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯄꯥꯞꯀꯤ ꯑꯇꯧꯃꯜꯗꯤ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯈꯨꯗꯣꯟꯗꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕꯅꯤ ꯍꯥꯏꯕꯗꯣ ꯑꯣꯖꯥꯒꯤ ꯑꯣꯖꯥꯁꯦ ꯀꯦꯟꯁꯔꯒꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯣꯖꯥ ꯅꯥꯕꯁꯦ ꯑꯩ ꯍꯛꯆꯥꯡꯒꯤ ꯅꯥꯔꯛꯄꯗꯤ 2021 ꯑꯗꯥꯏꯗꯒꯤ ꯂꯤꯚꯔꯁꯦ ꯈꯔ ꯅꯥꯔꯛꯑꯦ ꯍꯥꯏꯔꯒ 22 ꯑꯗꯥꯏ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯔꯒ ꯑꯩꯁꯦ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯆꯦꯛꯑꯞ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕꯅꯦ ꯃꯇꯝ ꯈꯔ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯆꯦꯛꯑꯞꯁꯦ ꯇꯣꯏꯅꯁꯨ ꯆꯠꯄ ꯉꯝꯈꯤꯗꯕ ꯌꯥꯝꯅꯒ ꯂꯥꯞꯄꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯟ ꯊꯨꯝꯁꯦ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯑꯦꯄꯣꯂꯣꯒꯤꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ 70-80 ꯊꯥꯎꯖꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯪꯕꯁꯤꯗꯩꯗ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯁꯨ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯍꯣꯏ ꯑꯣꯖꯥ ꯕꯣꯜ ꯕ꯭ꯂꯦꯗꯔꯗ ꯅꯨꯡꯁꯨ ꯂꯩꯕ ꯍꯣꯏ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯑꯗꯣ ꯑꯣꯖꯥꯗꯗꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯂꯩꯕ꯭ꯔꯥ ꯂꯩꯀꯣ ꯑꯣꯖꯥ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨ ꯑꯗꯣ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 24-25ꯁꯦ ꯄꯗ 18, 24, 25ꯁꯦ ꯌꯥꯝ ꯇꯣꯏꯅ ꯄꯥꯕꯤꯌꯨꯀꯣ ꯑꯣꯖꯥ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 18, 24, 25 ꯍꯣꯏ ꯁꯦ ꯄꯥꯔꯒ ꯑꯣꯖꯥꯅ ꯑꯥꯃꯦꯟ ꯍꯥꯏꯅ ꯑꯁꯤꯃꯛ ꯑꯣꯏꯍꯟꯕꯤꯔꯦ ꯏꯄꯥ ꯍꯥꯏꯅ ꯑꯣꯖꯥ ꯊꯥꯖꯕ ꯀꯩꯗꯧꯉꯩꯗ ꯍꯟꯊꯕꯤꯒꯅꯨꯀꯣ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯗꯛ ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯊꯛꯇ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯂꯣꯏꯕꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯗꯕ ꯑꯩꯈꯣꯏꯅ ꯁꯤꯒꯗꯕ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥ ꯃꯍꯥꯛꯇꯤ ꯑꯍꯤꯡꯕ ꯑꯁꯥꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯍꯛꯆꯥꯡ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯅꯤ
ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃꯈꯛ ꯅꯤꯡꯁꯤꯡꯖꯔꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥꯅꯁꯨ ꯇꯥꯕ ꯐꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯃꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯝꯍꯦꯟꯕ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯗ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯄꯥꯅꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯅ ꯄꯤꯔꯣ ꯑꯩ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯄꯥꯅ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯂꯧꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁꯥ ꯑꯣꯏꯅ ꯄꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯆꯠꯂꯒ ꯊꯛꯇꯅ ꯆꯥꯗꯅ ꯍꯔꯥꯎꯗꯅ ꯏꯁꯣꯔꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯥꯎꯔꯒ ꯂꯩꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯄꯩꯁꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯈꯪꯍꯧꯗꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯇꯥꯡꯕ ꯑꯃ ꯊꯣꯛꯄꯗꯒꯤ ꯌꯥꯝ ꯋꯥꯅ ꯃꯥꯁꯤ ꯂꯩꯕꯗꯒꯤꯗꯤ ꯃꯥꯒꯤ ꯆꯥꯅꯤꯡꯕꯁꯦ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯂꯩꯔꯝꯕ ꯁꯝꯄꯩꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯅꯤꯡꯂꯝꯃꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯆꯕ ꯃꯇꯝꯗ ꯑꯣꯛ ꯂꯣꯏꯅꯕꯒꯤ ꯊꯕꯛ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛꯇꯨ ꯎꯔꯒ ꯃꯥꯅ ꯌꯥꯝ ꯆꯥꯅꯤꯡꯉꯝꯃꯤ ꯑꯗꯨ ꯐꯥꯎꯕꯗ ꯆꯥꯕ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯈꯜꯂꯛꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯅꯥꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯐꯥꯎꯕꯗ ꯃꯕꯨꯛ ꯊꯟꯅ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯕ ꯐꯪꯗꯦ ꯑꯗꯣ ꯑꯝꯇꯪꯗꯤ ꯏꯄꯥꯗ ꯍꯥꯏꯖꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕꯅꯣ ꯑꯩꯅ ꯏꯄꯥꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯐꯪꯒꯗꯕ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯄꯨꯔꯛꯄꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯗꯅ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯨꯔꯛꯄꯅꯤ ꯑꯩꯅ ꯆꯠꯂꯒ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯒꯗꯧꯕꯅꯣ ꯐꯔꯦ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯊꯕꯛ ꯁꯨꯔꯒ ꯑꯣꯏꯔꯒꯁꯨ ꯑꯩ ꯄꯨꯛ ꯊꯟꯅꯗꯤ ꯆꯥꯛ ꯆꯥꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯗꯨꯅ ಲಾಪ್ನ ꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯈꯜꯂꯝꯕꯅ ꯉꯥꯡꯕꯤꯒꯗ꯭ꯔꯥ ꯆꯪꯉꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯦ ꯅꯪ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯃꯄꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯆꯥꯗꯨ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯥꯒꯤꯗꯃꯛꯇ ꯑꯐꯕ ꯐꯤ ꯄꯤꯌꯨ ꯃꯥꯒꯤ ꯎꯞꯅꯕ ꯁꯦꯟꯗꯜ ꯇꯣꯡꯍꯜꯂꯨ ꯍꯥꯏꯅ ꯇꯣꯡꯍꯜꯂꯒ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯕꯗꯣ ꯑꯍꯥꯎꯕ ꯁꯥ ꯑꯃ ꯀꯛꯎ ꯍꯥꯏꯅ ꯀꯛꯑꯒ ꯆꯥꯃꯤꯟꯅꯩ ꯑꯣꯖꯥ ꯑꯗꯨꯒꯨꯝꯅ ꯑꯣꯖꯥꯅ ꯃꯇꯝ ꯈꯔ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯎꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯏꯁꯣꯔꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯁꯨ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯉꯥꯡꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯃꯤꯅ ꯉꯥꯡꯅꯕ ꯈꯔ ꯇꯥꯔꯒ ꯌꯤꯁꯨꯗꯤ ꯃꯤꯒꯤ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯇꯥꯔꯒ ꯑꯩꯅ ꯈꯪꯗꯅ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯟꯗꯅ ꯑꯩꯅ ꯄꯥꯁꯇꯔ ꯑꯃꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯈꯪꯍꯧꯗꯅ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯈꯤ ꯀꯣꯛ ꯉꯥꯎꯗꯨꯅ ꯏꯃꯥꯗ ꯅꯨꯄꯤꯗ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯇꯧꯔꯛꯄ ꯇꯧꯍꯩꯗꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯉꯒ ꯆꯠꯄꯁꯨ ꯉꯝꯗꯕ ꯇꯧꯔꯒ ꯂꯩꯔꯝꯃꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯥꯁꯇꯔꯅ ꯑꯩꯒꯤꯗꯃꯛꯇ ꯀꯞꯄꯤꯔꯛꯄ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯁꯤꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯁꯤꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟꯗꯁꯨ ꯍꯥꯏꯅꯕꯗꯣ ꯃꯔꯨ ꯑꯗꯨ ꯐꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯩ ꯐꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯍꯩ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯗꯨꯅ ꯃꯔꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯁꯤꯕꯒꯤ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯄꯥꯁꯇꯔ ꯐꯨꯏ ꯄꯥꯁꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯇꯧꯔꯛꯇꯦ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔ ꯑꯗꯨꯒ ꯅꯠꯇꯅ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯕꯁꯤ ꯋꯥꯔꯜꯗ ꯅꯝꯕꯔ 1ꯅꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯖꯥꯠ ꯂꯩꯇꯦ ꯖꯥꯠ ꯄꯨꯝꯅꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯑꯆꯧꯕ ꯋꯥꯔꯜꯗ ꯇꯣꯞ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯄꯥꯁꯇꯔ ꯑꯃꯗ ꯐꯨꯕꯗ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯀꯞꯄꯒ ꯍꯥꯏꯖꯕꯤ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯒꯨꯔꯨ ꯑꯃꯗ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗ ꯑꯩꯅ ꯑꯍꯤꯡꯗ ꯆꯪꯉꯒ ꯐꯨꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯦꯛꯁꯟ ꯂꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯗꯣꯜ ꯃꯌꯥꯝ ꯄꯨꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯒꯅꯤ ꯑꯩꯁꯨ ꯐꯨꯔꯒ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯅꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯔꯨ ꯑꯗꯣ ꯏꯁꯣꯔ ꯑꯣꯏꯕ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯃꯍꯩ ꯑꯗꯨ ꯐꯩ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯑꯩꯅ ꯄꯥꯁꯇꯔ ꯐꯨꯔꯒ ꯃꯃꯥꯏ ꯀꯥꯏꯔꯤꯕ ꯄꯥꯁꯇꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯞꯄꯒ ꯖꯤꯁꯨ ꯅꯪꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯃꯈꯣꯏ ꯄꯥꯄꯤꯅꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯖꯤꯁꯨ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯩꯅ ꯍꯪꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯖꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯈꯧꯔꯥꯡꯉꯝꯕ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯈꯧꯔꯥꯡꯉꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ ꯃꯁꯤꯡ ꯌꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯙꯔꯃ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯂꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯗꯨꯅ ꯏꯁꯣꯔꯅꯤ ꯍꯥꯏ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯁꯨꯛ ꯌꯥꯝ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏ ꯂꯩꯔꯒꯗꯤ ꯂꯥꯏ ꯁꯨꯝ ꯌꯥꯝꯈ꯭ꯔꯦ ꯀꯔꯝꯕ ꯂꯥꯏꯅ ꯀꯅꯥꯅ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕꯁꯦ ꯁꯦꯝꯕꯤꯕꯅꯣ ꯅꯨꯃꯤꯠꯇꯤ ꯑꯃꯈꯛꯇꯅꯤ ꯊꯥꯁꯨ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕꯗ ꯆꯪꯂꯤꯕ ꯅꯨꯡꯁꯤꯠꯁꯦ ꯀꯅꯥꯅ ꯁꯦꯝꯕꯤꯕꯅꯣ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛ ꯑꯃꯈꯛꯇꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯔꯛꯏ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯇꯤ ꯑꯜꯐꯥꯅꯤ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥꯅꯤ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯏꯁꯣꯔꯅ ꯊꯥꯔꯕ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤ ꯃꯤꯡꯂꯦꯟ ꯖꯤꯁꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯤꯡꯂꯦꯟ ꯂꯩꯇꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ ꯃꯥꯅ ꯅꯨꯡꯁꯤ
ꯑꯩꯈꯣꯏꯅ ꯁꯣꯏ ꯃꯥꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯊꯤꯅ ꯉꯥꯡꯉꯤ ꯍꯥꯎꯒꯤ ꯂꯥꯏ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯏꯆꯥꯅꯨꯄꯥ ꯑꯩ ꯂꯩ ꯑꯩꯅꯤ ꯍꯥꯏ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯏ ꯀꯅꯥꯒꯨꯝꯕ ꯃꯄꯨ ꯀꯧꯕ ꯂꯥꯏ ꯀꯧꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯝꯃꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯣꯝꯍꯜꯂꯤ ꯅꯥꯍꯜꯂꯤ ꯋꯥꯍꯜꯂꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯣꯖꯥ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯁꯤꯈ꯭ꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯐꯍꯟꯕꯤꯔꯝꯃꯦ ꯃꯥꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯣꯔꯣꯛꯇ ꯇꯥꯒꯗꯕ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯆꯠꯀꯗꯕꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯍꯥꯛꯅ ꯈꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯦ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛ ꯑꯅꯥꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯦ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯅ ꯖꯤꯁꯨꯒꯤ ꯏꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯑꯣꯖꯥꯗ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜꯗꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯄꯨꯝꯅꯃꯛ ꯐꯅꯕꯒꯤꯗꯃꯛꯇ ꯑꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗ ꯃꯥꯡꯅꯕ ꯑꯩꯈꯣꯏꯅ ꯋꯥꯅꯕ ꯇꯧꯕꯤꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯆꯥꯡꯖꯦꯡꯁꯨ ꯄꯤꯕꯤꯗꯦ ꯑꯗꯨꯅ ꯑꯣꯖꯥ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯌꯥꯕ ꯃꯄꯨꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯇꯩꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯊꯋꯥꯏ ꯊꯥꯔꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩꯅ ꯑꯍꯤꯡꯕ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯆꯩꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯑꯗꯨꯒ ꯋꯥ ꯇꯥꯛꯊꯣꯛꯄ ꯌꯦꯁꯥꯌꯥꯅ ꯃꯥꯏꯆꯧ ꯄ꯭ꯔꯣꯐꯦꯠ ꯌꯦꯁꯥꯌꯥꯅ ꯍꯥꯏꯈꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯂꯧꯗꯨꯅ ꯄꯨꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤꯡ ꯄꯨꯕꯤꯔꯦ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯕ ꯑꯣꯏꯒꯅꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯀꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯊꯥꯔꯕ ꯁꯔꯒꯗꯒꯤ ꯊꯥꯔꯛꯂꯕ ꯊꯥꯖꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯏꯄꯥꯅ ꯑꯣꯖꯥꯒꯤ ꯅꯨꯡꯗ ꯂꯣꯏꯅꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝ ꯑꯗꯨꯅ ꯀꯦꯟꯁꯔꯒꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯂꯥꯏꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯂꯥꯏꯅꯥ ꯑꯗꯨꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯏ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯩꯅꯥꯅ ꯑꯣꯖꯥꯒꯤ ꯑꯅꯥꯕ ꯐꯒꯅꯤ ꯍꯥꯏꯔꯤꯕ ꯆꯩꯅꯥꯅ ꯑꯣꯖꯥꯒꯤ ꯑꯅꯥꯕ ꯀꯣꯛꯄ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯃꯤꯠ ꯎꯏꯁꯟꯕꯤꯌꯨꯀꯣ ꯇꯥꯕ꯭ꯔꯣ ꯑꯣꯖꯥ ꯇꯥꯏ ꯃꯤꯠ ꯎꯏꯁꯟꯕꯤꯌꯨ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯑꯣꯖꯥ ꯑꯩꯅ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯕꯤꯌꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨ ꯀꯟꯕꯤꯕ ꯃꯄꯨ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯑꯁꯣꯟꯕꯅ ꯊꯜꯂꯤ ꯑꯁꯣꯟꯕꯅ ꯊꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨꯕꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨꯕꯨ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯅ ꯂꯩꯔꯨꯔꯦ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯅ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯗꯤ ꯂꯥꯛꯆꯔꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯏꯄꯥꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯅꯤ ꯑꯩꯒꯤ ꯑꯅꯥꯕ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯏꯄꯥ ꯅꯍꯥꯛꯅ ꯐꯍꯟꯕꯤꯔꯦ ꯑꯩꯉꯣꯟꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯍꯟꯕꯤꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯆꯩꯐꯝꯅ ꯑꯩꯒꯤ ꯑꯅꯥꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯏꯅ ꯆꯥꯝꯊꯣꯛꯄꯤꯔꯦ 아멘. ꯃꯤꯠ ꯎꯏꯁꯟꯕꯤꯔꯣ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ 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 ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯑꯦꯜꯒꯤ ꯏꯁꯣꯔ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯍꯥꯟꯕ ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯕ ꯁꯦꯝꯕꯤꯕ ꯏꯄꯥ ꯌꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯖꯗꯨꯅ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠꯇ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯐꯖꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯝꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯣꯖꯥ ꯑꯁꯤ ꯏꯄꯥꯅ ꯐꯖꯅ ꯈꯪꯕꯤ ꯑꯃꯁꯨꯡ ꯏꯄꯥꯅ ꯅꯍꯧꯅꯅ ꯑꯣꯖꯥ ꯑꯁꯤꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯛꯄꯅꯤ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯑꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯗꯨꯅ ꯑꯩꯈꯣই ꯑꯅꯤ ꯄꯨꯟꯗꯨꯅ ꯏꯄꯥ ꯅꯪꯕꯨ ꯊꯥꯒꯠꯆꯕ ꯉꯝꯍꯟꯕꯤꯕꯒꯤ ꯃꯔꯝꯗꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯑꯅꯥꯕ ꯐꯕꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯅꯆꯥꯗ ꯐꯥꯎꯖꯩ ꯏꯄꯥ ꯏꯁꯣꯔ ꯏꯄꯥ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯠꯇꯁꯨ ꯃꯄꯨꯡ ꯐꯥꯗꯦ ꯑꯩꯈꯣꯏ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯄꯥꯞ ꯆꯦꯜꯂꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯗ ꯑꯁꯣꯟꯕꯅ ꯊꯜꯂꯤ ꯑꯀꯤꯕꯅ ꯊꯜꯂꯤ ꯑꯋꯥꯠꯄꯅ ꯊꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯟꯕ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯕ ꯐꯅꯕ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯒꯤ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨꯅ ꯀꯜꯚꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯈꯤ ꯏꯄꯥ ꯏꯁꯣꯔ ꯃꯈꯨꯠꯇ ꯃꯈꯣꯡꯗ ꯌꯣꯠꯄꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯇꯤꯡꯈꯪ ꯉꯛꯇꯒꯤ ꯂꯨꯞ ꯎꯞꯇꯨꯅ ꯃꯅꯒꯟꯗ ꯄꯨꯛꯅꯣꯞꯇ ꯇꯥꯅ ꯊꯤꯜꯍꯟꯗꯨꯅ ꯏꯄꯥ
China khangkhibaduna aikoigi anabado akanba ohelle asonbado akanba ohelle aikoi sigadabado ahingba ohelle ipa ishor hai bai pagi thaujali pagi holy bible na ahingba shastra gi wahaida हाइबिरिबा मदुदी जीसुगी हक्चांग ताखिबा दाखफम न नेखोई नाब फरे हाइबा हाइरिबा इपागी दाखफम मदुना ओजासिगी मागी मनुंग लेरिबा अनाबा कैंसर बु ओइरगसु स्टोन बु ओइरगसु मखल कयागी अनाबा लेरंबा तारगसु हौचिक्तगी जीसु ख्रिस्त नाजरत की पागी मिंगदगी पाइशोर ओजासिगी मकोक्तगी न मखोंग फावदा लेरंबा अनाबा एक लांगतकनबा फत्तबा शैतान की हैकाब जिकाब की पंगल पुनमक नाजरत की प्रभु जीसु की न चामथोक पीबो ओइरसनु प्रभु जीसु की ina bamal piduna laikhraba ipagi ina chamthoktuna asengba nadaba takataka tekba hakchang oina ohenbi ipa ishor amambagi pangal pap ki tawmal shiba haiba shiba pirakpa shaitan aduni pana kalbari gi cross ta khongkhala thamkibase asigi damakta ni pana na chai khoibu hingan biriba ipana hai madudi taibang pan punamakta chatuna taibang mi pomnamakta phaba pau sandu thazaraba amasung baptize loraba mahakpu kanbigani thazaraba adubu aranba tahangani khudam sing asi thajaba mi singa loina gani maikoina aigi mingda bhut sing tanthokani maikoina anau balon sing ngangani maikoina lin sing paikhatkani maikoina hu thaklabasu maduna maikoibu karisu amangba thokaloi maikoina anaba singi mathakta khut thambada fagani thamjari pana chanupa dayanana ओजासी की मथक्ता खुद थमजरी प्रभु ईश्वर नाहकु थाजवा इपा ईश्वर अथे मन चिंगथोक्तगी होनरंबा अदुबु नहौना न इपा न कोबिरकपा इपा नाहकि नचासी की मथक्ता खुद थमजरी मागी मकोक्तगी न मखोंग फावबगी मनुंग लेरंबा अनाबा एक पपुनमक ngasi कौबो नुमिसिदगी नाजरत की प्रभु जीसु की मिंग थोकिबो ओइसनु प्रभु जीसु न मरु फुक्तुना अनाबदो लौथोकबिबो ओइसनु होली स्पिरिट पवित्र आत्मा थवय संबगी पांगलदगी इपा ईश्वर थवाई सिंह बखुब लोइना बिरिबा इपा ओजासी की नुंग चंगबिजुना मागी अनाबा सोनबा फत्तबगी पांगल पुनमक लौथोकपिउ ओजासे पुनसि नुंसांगबो हेनबिउ इपा ईश्वर इपागी थौगल तौरकप ngambsu हेनबिउ मागी इमुंग मनुंगबु कोनसिनबिउ फत्तबगी पांगल अमतना चंगबा ngamdabo ओइसनु ngsidagi ओजागी पुनसि नुंसांगबो ओइसनु मागी अनाबदो मिकुपदगी हौना प्रभु जीसुना फहनबो ओइसनु इपा यहोवा इपा नाकी नचानुपा जीसु की मिंग तौजब प्रेयर इपा न लेन मत मांगहंदे प्रभु जीसु न हाय नेखोइना एगी मिंग एगी इपा द निजव अदुगा मदु महाक न पिने बिगनी निजरे इपा ईश्वर ओजासी अनाबा नाजरत की प्रभु जीसु की हचांग ताब दाखफमना पुंफा फबो ओरसनो ओजासी अनाबा पुनमक इपा न लौथोखरे प्रभु जीसु न थवाय सिंगबना थबक तौबिदुना सरगदगी अकनब पांगल थादरक्तुना सरगदगी इपा ईश्वर न मई थादरक्तुना आइबा कैंसर की अनाबा चक्थोखनख्रे ओजागी हचांग लेरंबा अमंबगी पांगल पुनमक मरु फंग लौथोखरे प्रभु जीसु इपा न जोयोरे प्रभु जीसु की थौचाल प्रभु जीसु की मतिक मंगाल ताइबंग मालेम न खंगबो ओरसनो प्रभु जीसु न ओजासी बु पुंफा फहनबे हालेलुया आमेन आमेन प्रेज द लॉर्ड ओजा आमेन हाइबिउ को ओजा हाइरे प्रेज द लॉर्ड ओजा की पुनसिदा ngsidagi di ईश्वर की ब्लेसिंग marang kaina lakpa horani oja aina prayer tawo matam dasu aina khangi ipa na ingon da sokpi masung oja gi anaba soidana farani hebse ingon da phawi ko oja aduna matam chupada ईश्वर bu thagat piu oja thagat pada matik chaba akoi ba suki matik nungsiba ईश्वर na oja bu yam nungsi ko oja yam nungre oja hoi Taga chari dum pawdo dum khangan biro oja isu thabak yam chinba ko ipa gi ningna sangam su sari ado kaino ta hajau oja pa gi ningna sang sabado adai dai jong number khara haji wagi kaino gp number du dai dam ka pa ge hoi oja yam taga chari oja koi amaja pulsi nung sangbo ibiu akoi gi siga su oja na pharaga muk lakpiram mu ko oja hoi ai su lakjage hoi akoi unagi si unaraga su isoge thogol tominasi oja gi chahi oja puina chahi punsi nung sangbo igani ko oja aingon da phaujere prayer to matam da ko hoi oja fare ja thamjere gi ko oja aduga oja amakha phone to birak podo amta mangona pibi oja oja premjit to hallelujah oja yam tache ja mare ishorna promo puma gon pibire hoi oja shona chawa matam pine bibani hain khalli oja hoi asa yam noi oja tawai wana hoi oja sina ingonda hai se kuira ba mane musu oja ayum da sai phone tawjaram medna ngi masana pi ma thari ya le ko le adugi sale ana tawira
ꯑꯩꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯗ ꯌꯥꯝꯅ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕꯀꯣ ꯑꯣꯖꯥ ꯆꯤꯟꯗꯒꯤ ꯕꯔ ꯊꯣꯛꯂꯛꯄ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕꯒꯤ ꯃꯇꯝꯁꯦ ꯑꯣꯖꯥ ꯌꯥꯝꯅ ꯃꯥꯟꯅꯔꯛꯇꯕꯀꯣ ꯋꯥꯍꯩꯗ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗꯀꯣ ꯄ꯭ꯔꯦꯌꯔꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯑꯣꯖꯥ ꯁꯣꯏꯗꯅ ꯐꯔꯅꯤ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯣꯖꯥꯗꯨꯒꯤ ꯊꯃꯣꯏ ꯊꯧꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ 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 ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯖꯤꯄꯦ ꯍꯥꯡꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯌꯥꯎꯏ ꯑꯣꯖꯥ ꯖꯤꯄꯦ ꯌꯥꯎꯕꯅꯤ ꯍꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯀꯥꯞꯄꯛꯀꯦ ꯄꯩꯁꯥ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯉꯝꯖꯕ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯅꯝꯕꯔꯗꯣ ꯑꯝꯇ ꯍꯥꯏꯖꯈꯤꯒꯦ ꯑꯣꯖꯥ 571 8471 929 929 423 Sayanda Laisam 423 ꯊꯣꯛꯂꯛꯈ꯭ꯔꯕ ꯂꯩ ꯁꯦꯞ ꯇꯧꯔꯒ ꯂꯩꯔꯦ ꯑꯩꯅ ꯑꯃꯨꯛ ꯄꯤꯈꯤꯗꯨꯗꯤ ꯍꯥꯂꯦꯂꯨꯌꯥ ꯀꯥꯞꯈ꯭ꯔꯕ ꯑꯣꯖꯥ ꯑꯣꯖꯥ ꯀꯥꯞꯈ꯭ꯔꯕꯅ ꯌꯧꯕꯤꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯌꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯂꯦꯂꯨꯌꯥ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯒꯤ ꯁꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯑꯩ ꯑꯣꯖꯥꯗ ꯑꯩ ꯇꯣꯏꯅ ꯐꯣꯟ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯇꯧꯕꯤꯔꯣ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯑꯩ ꯊꯝꯖꯔꯦꯀꯣ ꯍꯣꯏ ꯐꯔꯦ